ꯊꯕꯛꯁꯤ ꯇꯧꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯃꯤꯁ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯈ꯭ꯔꯤꯅꯤ ꯉꯁꯥꯏꯒꯤ ꯃꯄꯪ ꯑꯃꯗꯤ ꯍꯥꯏꯗꯤ ꯇꯨꯝꯕ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯃꯗꯤ ꯅꯟ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯅꯤꯁꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯈꯟꯗꯣꯛꯑꯀꯥꯟꯗ ꯃꯁꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯄꯟꯕꯤꯔꯤꯗꯣ ꯍꯥꯏꯗꯤ ꯑꯃꯅ ꯔꯤꯁꯥꯏꯀ꯭ꯂꯤꯡ ꯇꯧꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯔꯇꯤꯂꯥꯏꯖꯔꯁ ꯑꯣꯏꯅ ꯍꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏ ꯁꯤ ꯃꯑꯣꯡꯗ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯛꯄꯨ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯁꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯛꯄꯨ ꯍꯦꯛꯇ ꯊꯕꯛ ꯑꯃ ꯍꯧꯔꯀꯥꯟꯗ ꯐꯦꯜ ꯑꯗꯨꯝ ꯑꯣꯏꯕꯁꯦ ꯏꯚꯟ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯃꯅꯤꯡ ꯍꯟꯕ ꯃꯥꯏ ꯁꯨꯡꯄꯥꯛ ꯍꯦꯛ ꯄꯥꯛꯇꯕꯁꯤ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯁꯨ ꯑꯍꯥꯟꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯕ ꯃꯤꯜ ꯅꯨꯡ ꯃꯥꯡꯉꯤꯕ ꯁꯤ ꯂꯣꯏꯅꯃꯛꯁꯤ ꯑꯆꯧꯕ ꯏꯁꯨꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯔꯛꯄꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯁꯦ ꯑꯣꯖꯥ ꯃꯁꯤꯁꯤ ꯉꯁꯥꯏꯒꯤ ꯂꯅꯥꯏꯒꯤ ꯉꯁꯥꯏ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕꯁꯤꯡꯁꯤꯒꯤ ꯐꯨꯔꯤꯈꯥꯎꯗ ꯑꯗꯨꯝ ꯆꯪꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯦꯟ ꯈꯥꯏꯕ ꯈꯣꯠꯄ ꯑꯦꯛꯁꯇꯣꯔꯁꯟꯁꯤꯁꯨ ꯑꯗꯨꯝ ꯑꯣꯖꯥ ꯆꯠꯊꯩ ꯑꯦꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯍꯥꯡꯕꯗꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕꯗꯁꯨ ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯀꯣꯁ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯅꯤꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯊꯤꯔꯒ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯃꯈꯣꯏꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯀꯣꯁꯁꯦ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯔꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯅꯅꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯕ ꯑꯃ ꯆꯨꯝꯃꯦ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤ ꯊꯣꯛꯂꯛꯑꯅꯤꯗꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒꯗꯤ ꯀꯗꯥꯏꯗꯅ ꯂꯥꯞꯁꯦꯁ ꯂꯩꯕ ꯑꯦꯔꯤꯌꯥ ꯊꯣꯛꯂꯛꯑꯅꯤꯗꯅꯀꯣ ꯂꯥꯞꯁꯦꯁ ꯂꯩ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯚꯤꯖꯟꯗꯨꯅ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯧꯖꯤꯛ ꯁꯤꯗ ꯗꯤꯁꯀꯁꯟꯁꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯍꯥꯏꯅꯔꯒ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅꯅꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯔꯤꯁꯤꯅ ꯃꯁꯤ ꯁꯥꯡꯉꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯇꯧꯔꯗꯤ ꯃꯌꯥꯝꯁꯨ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯃꯤꯉꯩ ꯃꯇꯝꯗꯗꯤ ꯉꯝꯃꯝꯕꯅꯦꯕ ꯉꯝꯃꯛꯇ꯭ꯔꯒꯗꯤ ꯃꯥꯏ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯕꯩꯅꯦꯕ ꯑꯩꯈꯣꯏ ꯊꯤꯡꯖꯤꯜꯂꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗ ꯀꯔꯝꯍꯥꯏꯅ ꯑꯃꯨꯛꯁꯨ ꯇꯧꯔꯨꯔꯕꯅꯦꯕ ꯑꯗ ꯀꯔꯝꯍꯥꯏꯅ ꯃꯦꯅꯦꯖ ꯇꯧꯈꯤꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯒꯣꯔꯃꯦꯟꯅ ꯌꯥꯅꯔꯦ ꯍꯧꯕ ꯌꯥꯔꯅꯤ ꯊꯥꯗꯔꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ DPR ꯃꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯡ ꯊꯥꯗꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯀꯩꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡꯁꯦ ꯑꯇꯩ ꯍꯣꯏ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯈꯟꯁꯥꯔꯤ ꯁꯨꯒꯔ ꯃꯤꯜꯒꯤ ꯑꯗꯒꯤ ꯕꯐꯦꯂꯣ ꯐꯥꯔꯝꯒꯤ ꯀꯔꯤꯒꯤ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯐꯥꯎꯗ ꯃꯗꯨꯒꯤꯗꯤ ꯄꯩꯁꯥ ꯈꯔ ꯄꯩꯁꯥ ꯃꯥꯒꯤ ꯊꯥꯗꯔꯤꯕ ꯏꯟꯚꯦꯁꯃꯦꯟꯠꯗꯨꯒ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒ ꯄꯩꯁꯥ ꯆꯥꯟꯅꯗꯕꯗꯒꯤ ꯐꯦꯜ ꯑꯣꯏꯕꯅꯤ ꯈꯣꯠꯄꯅꯤ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜꯒꯤ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯕꯦꯝꯕꯨ ꯐꯦꯛꯇꯔꯤ ꯄꯦꯄꯔ ꯃꯤꯜꯕꯨ ꯍꯥꯏꯔꯁꯨ ꯀꯩ ꯍꯥꯏꯕ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯨꯒ ꯂꯥꯛꯏꯕ ꯑꯥꯎꯠꯄꯨꯠꯇꯨꯒ ꯑꯅꯤꯗꯨ ꯆꯥꯟꯅꯗꯕꯗꯒꯤ ꯃꯕꯥꯅꯤ ꯗꯤꯃꯥꯟ ꯁꯄ꯭ꯂꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯗꯅ ꯁꯤꯈꯤꯕꯅꯦ ꯍꯥꯏꯅ ꯂꯧꯔꯁꯨ ꯃꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟꯒꯤ ꯀꯩꯅꯣꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯋꯥꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯃꯁꯤꯁꯨ ꯏꯊꯤꯀꯦꯜ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃ ꯂꯩꯍꯟꯅꯤꯡꯉꯦꯕꯀꯣ ꯃꯥꯒꯤ ꯄꯩꯁꯥꯗꯨꯗꯤ ꯃꯥꯏ ꯑꯗꯨꯝ ꯂꯣꯏꯅꯖꯔꯒ ꯂꯥꯛꯆꯒꯗꯕ ꯄꯣꯠꯅꯦꯕ ꯃꯗꯨꯗ ꯁꯤꯗꯗꯤ ꯃꯥꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯩ ꯇꯧꯔꯝꯒꯅꯤꯁꯨ ꯈꯟꯗꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯁꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯄ꯭ꯔꯣꯄꯔ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯔꯔꯣꯏꯕ ꯃꯣꯏꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯁꯤꯗ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯊꯕꯛ ꯇꯧꯕ ꯉꯝꯍꯟꯗꯕꯒꯤꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯆꯞ ꯆꯥꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯃꯤꯁꯟ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯩꯅꯣ ꯑꯃꯅ ꯀꯣ ꯑꯣꯊꯣꯔꯥꯏꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯅ ꯐꯖꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯨ ꯁꯤꯅꯦꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟꯒꯤ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯑꯦꯄꯤꯗꯦꯃꯤꯛ ꯑꯃ ꯁꯟꯗꯣꯔꯛꯑꯦꯅ ꯈꯜꯂꯣꯅꯦ ꯑꯗꯩ ꯄꯦꯟꯗꯥꯃꯤꯛ ꯑꯃ ꯑꯣꯏꯔꯦꯅ ꯈꯜꯂꯣꯕꯀꯣ ꯑꯗꯒꯤ ꯗꯦꯟ ꯃꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯌꯥꯝꯅ ꯕꯦꯔꯥ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯚꯥꯏꯔꯁ ꯀꯩꯅꯣ ꯑꯃꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯣꯔꯣꯅꯥꯒꯤ ꯚꯥꯏꯔꯁ ꯃꯆꯥ ꯑꯃꯗ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯅꯤꯛꯇꯅ ꯃꯤ ꯂꯥꯛ ꯀꯌꯥ ꯍꯥꯠꯈ꯭ꯔꯤꯕ ꯑꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯂꯣꯏꯁꯟꯈ꯭ꯔꯤꯁꯤꯕꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯤꯗꯩ ꯑꯣꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ ꯑꯗ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟꯒꯤ ꯂꯥꯏꯐ ꯀꯩꯅꯣꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤꯅ ꯑꯦꯅꯤ ꯃꯁꯤꯗ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯁꯨ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯏꯚꯦꯠꯁꯨ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯑꯦꯖꯦꯟꯁꯤꯁꯨ ꯑꯣꯏꯁꯅꯣꯕ ꯃꯁꯤꯗꯗꯤ ꯃꯥꯒꯤ ꯏꯊꯤꯀꯦꯜ ꯚꯦꯂꯨꯁꯗꯣ ꯃꯗꯨꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯣ ꯃꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝ ꯄ꯭ꯔꯣꯄꯔ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯀꯃꯦꯟꯅꯤ ꯁꯤ ꯊꯝꯅꯤꯡꯉꯤꯁꯤ Okay, thank you very much.